Lakhipuronline puthokchaba April gi tang 19 leibak popa numit ki Khomjinba Pao tabirasi. COVID-19 laichat asi mayoknabada leibak sinba thungna lockdown thongkiba asigi kanaba phal phangle haina Pradhan Mantri Narendra Modi na phongdokre. Ngarang rajya gi Mukhyamantri singa video conferencing ki khuthangda hauzik oirakliba phibam masigi matangda wari sanabada Sri Modi na wafamasi phongdokkibani. Haukiba tha ama makhairom asida leibak asida lockdown gi checking thorang lokhatpana maram oiraduna miyoi lising kaya marum gi punsi kanba ngamle haina Pradhan Mantri na makha taki. Arogya Setu app asibo miyamna download tawraga sijanaba haibaga loinana university ga mari leinaba miyoi singna COVID-19 gi hiramda thijin humjinduna masigi langla langjin puthokpada pukning sangnaba Pradhan Mantri na phongdokhi. Coronavirus na sokalaba red zone gi mafam sing natana Assam gi khungang gi mafam sing da dukan hangbagi ayaba pire. Wafam masingarang Assam Mantri Sabha gi mifamda warep laukibani. Red zone oiriba Dhubri, Golaghat, Gwalpara, Morigao amasung Nalbari jilada Kendra Sarkar gi thorang makhada yamna cheksinba mawongda lockdown chathakigani. Hairiba jila sing asiga tainaba mafam gi kilometer mangana konba mafam sing gi dukan hangbada athingba leikigani. Lockdown gi matangda Kendra amasung Rajya Sarkar na thokpa niyom niti sing Kasar jilada chatnabagi matangda jila asigi miyamna jila lengak asina pirakpa chana pathak ngairaga madugi matung ina chatnaba khangalakli. Ahanba tangkak ki lockdown loiba matamda miyoi kharadi masagi aningba matung ina hektamak chathok chasin tawba hobana akaiba kayamrom thokalli haina Kasar jila gi ADC Sumit Satwana ngarang Silcharda paumi singda phongdokhi. Maram asina miyamna lockdown ga mari lenaba wafam kudimak jila lengak ki yathangai gadabani haiki. Lockdown ni matamda tangai fadabadagi thokpa natana yumdagi mapan thoktanaba Kasar jila gi DC Bornali Sarma na khangaladuna karigumba tangai fadana thoklakpa matamda social distancing gi pathak ngaktuna mask upnaba haiki. Niyom asi ngaktaba miyoi singi mathakta ain gi oiba thabak lokhatkani hairi. Lockdown na maram oiraga rajya gi tongan ba mafamda panduna leiriba rajya singi miyoi singi chathok chasin tawba yabagi matam Assam Sarkar na May thagi tang 2 fawba chonthankre. Wafam asi rajya gi Haksal Mantri Himanta Biswa Sarma na ngarang paumi singda phongdokhibani. Guwahati Dibrugarh yauna atay mafam singi hostel da natraga paying guest da leiriba mahiroi singi damak April thagi yum bhara sada yankhai tana lawbinaba hostel mapu amasung yumbu singda hairi. Press Information Bureau PIB gi fact check kangbuna Twitter da phongdokkiba pau amada news portal kharada Kendra Sarkar gi karmachari singi thabaktagi pothabagi matam sahi humphudagi sahi yankhai da hantaragani haibasi aranba pauni haina phongdokre. Asita natana Sarkar gi karmachari singi talaptagi sada 19 kaklagani haina WhatsApp ki khuthangda viral oriba pau adusu aranbani haire. Bharat ki Haksal loisangi pau matung ina ngarang April 18 numidang wairam pung 5 fawbada leibak asida COVID-19 gi confirm case 19,900 sukre. Masigi manungda miyoi 3,630 na layangbadagi fakre. Leina asina sikiba migi masingna 943 yaure. Hauzik leibak asida leiriba active case ki masingna 19,193 ni. Uttar Pradesh ki King George Medical University na COVID-19 na naraba miyoida plasma therapy tawbada mai pakle. Sarkar ki medical college amana COVID-19 na naraba mida plasma therapy tawba masina ihan hanbani. College asina masagi sahi 59 suraba leina asina naba miyoi amada changyang asi sathakibani hairi. Leibak sinba thungna COVID-19 laisana maram oiraga lockdown oikibadagi awa ana nanglaba imung manung singda All Assam Manipuri Students Union AMSU amasung Joint Action Committee for Safeguard of Indigenous Manipuri People of Assam gi thawbuba singna ngarang Borojelanga amasung Sotojelanga da chawrakna yum humpu humdoida nomagi tangai fadana changba chana thaknaba polam sing yenthokre. Lakhipuronline gi Khomjinba Pao matang asida loijare. Pao asi lockdown gi manung khaktagi oina COVID-19 ga mari leinaba I pao miyamda yehonnabagi pandamda numit khudingi ayuki pung 8 ki mamangda puthoknaba hotnajari. Please subscribe, Lakhipuronline YouTube channel. And don't forget to click the bell icon, so that never miss an upload from my channel. Thank you for visiting Lakhipuronline.